PAODAM tabiribasingbo ahan waqtada binitana taram noksa bagaloyna kurumjari. Hauzik PAODAM asigi maroy pau pijari. India ki humdra tarulak suba Republic Day thoram hayeng Indonesia ki President Prabowo Subianto na chief guest oiduna pangthok lagani. Tongan mapong kayadagi pagalakpa drug kg 130 gram mari Chief Minister N. Biren na may thaduna manghankre. Nothing like voting, I vote for sure haiba thimda tara mangalak suba National Voters Day thoram pangthokre. Loyana Churasanpur district ki Singhatagi nupi ama painkiller tablet yolambagi Senai police na fare. Mapungayo Paulo Birasi. Hayeng pangthokadoriba India ki humdra taruk suba Republic Day ki thoramda Indonesian President Prabowo Subianto na chief guest oituna ceremonial parade yengani. Contingent mayangi marakta Indonesia dagi band amasu saruk yagadori. Military prowess amasung rich culture and heritage utkadori. New Delhi ki Kartavya Path ta utkadoriba so asida birashat amasung vikas ki saruk su yawgani hairi. Lising wazampa yangkai da pangthokiba India ki ahanba Republic Day celebration da Indonesia ki ahanba President Sukarno na chief guest oiki. District Administration Kaksing na sinduna hayang humdra taruk suba Republic Day ki thoram DSA Kaksing isanabungda pangthok na basem saba loire hairi. Rohit Anand IAS Deputy Commissioner Kaksing na thobe mitung oiduna pangthok kadoriba thoram asida civil amadi police yana contingent kaya na mass pass tuna athobe mitungda salami pigani loyana culture and troops na culture program kaya su utkani hairi. Ayupung mapandagi hogadaba thoram asida district asta laiba miyam na saruk yabiyu haina su pauzelakle. Laingak na war on drug lep palaitana sangsalakpa khongjang amo oina tongan phom kayadagi pagalakiba nisagi polong kg 130 gram mari Chief Minister Nongthombam Biren na mai thaduna manghankre. Ngasi Impal West ki lamdengda leiba Sija Common Biomedical Waste Treatment Facilities da yamlaba nisagi polom sing mai thaduna manghankiba duga mari lena Chief Minister N. Biren na hai hokiba sahi lising tarata BJP lengak lakpadagi naha oiraba singna nisagi pakta taudun leiriba Tinganaba war on drug asi haudorakibani. Hauzik Manipur tholiba irang asisu war on drug haudoklu achoba maram amani haina international ki thakta miyamna khangnaribani. Hauzik su popi thaba handri lengak na su khongpa amata hanba leitana nisa maru phangna muthanaba honari. Hauzik su helicopter sinaduna popi kadaida thari haiba thidoktuna CRPF BSF Forest Army Air amadi State Force na yanthatpagi thabak leptana sathari. Churasanpur Cycle Ukrulamadi Kangpo Pidasu Popi Yanthatpagi Tabak Asi Sathari Pagalaki Badrak Mayam Singadu Miyam na Kadai da Thongkrabagi Haina Ngangnaribadu Miyam da Kangnaba Ngasigi Asiga Taruklak Suboy na media yaw na nisagi polam singasi manghanbani. Hauze lamdamasta drugs sinabagi sangyam na hantare hanadi miyoy lising rom de leirambadu hantarakduna miyoy sa khara kakta ngaire. Ngasi mangan kiba polam singadudi heroin powder kg 8 gram sanipan marphumari brown sugar kg sani marphumari khara henba WY tablet kg kuntaruk khara henba SP capsule gram chatru humpumathoi N10 tablet gram chamri maudra humdoi sidopedrin tablet gram zonga supna manga amadi ganja kg kuntrani thoi gram chani marphuni hario polam singasi maleng kaithal da sorana lupa crore chatuk marphu taret lak maudra ni palising marphu taruk supna marphu oigani hairi ngasi gi tharamadu da minister MLA DGP amadi mako official kaya su saru yaki crore manga amgi sanction da ureka lairabni rehabilitation center se ado khara amaga machine under a drug addict machine is just reducing like anything. Hanagi thousands of not 100 from the 100 200 below. Otherwise, Zango later Male,
Kaksing District ki Waikong Police Station hi manung chanba Thongjau Mamang Singda ngasi ayuk pung mari rom tabada 46 air na pirakpa kang naba pawma phangmudagi ayuk pung 6 tagi 3 makai phawba thi humbagi operation chathakre maduda khusukulai kaya phagat pangongkre Kaksing District Police ki SP ki poktak makhada chathakiba operation aduda commando unit Kaksing 46 air gi kalam ama 151F Koi Battalion BSF ki platoon ama amadi Waikong Police Station gi team yauki maduda angoba masugi plastic bag amada yamlaba khusukulai sing yaurongkhibani ngase phagalaba khusukulai sing adudi 303 modified sniper rifle ama sling loina ba air gun rifle ama .36 hand grenade ahum detonator ani 303 rifle ki kapayari ba maru ahum atai AK rifle amadi 7.62 mm ki kapayari ba maru mari 9 mm ki maru ahum tube launcher ani tear smoke cell soft nose ahum tear smoke cell normal ani tear smoke grenade ama charger galoina ba baufeng handset ama camouflage bulletproof helmet ama camouflage t-shirt ama bulletproof vest ama magazine pouch ama tactical boot jora ama insas rifle amadi carbine gi ahangba magazine ama aduga Jagdambe haya thaba plastic bag amani thaudo asiga mari lena Waikong Police Station case ama lokhat kre District Election Officer Kaksing na Sinduna nothing like voting I vote for sure haiba team da taramanga suba National Voters Day 2025 ki thoram DC Kaksing Office Complex ta leiba Community Hall da ngasi pangthokre tharamadu da District Election Officer soiriba DC Kaksing Rohit Anana theba mithung Swift ki Nodal Officer soiriba District Social Welfare Officer Nikita Thangjamna thorom mapu oina saruk yaki Tharamadu ki charom oina District Election Officer soiriba DC Kaksing Rohit Anana nauna voter chalaba voter singda epic card sing amadi t-shirt sing entokiboloina National Voters Day plus loki Tharamadu jila asi manung dalaiba Vidhan Sabha Kendra marigi khwaidagi mathau masak khangba BLO singda asamba khudol su khusinaki Nothing like voting I vote for sure haiba team da 15 National Voters Day thoram Electoral Literacy Club Department of Human Rights IQAC Escola Women College Nambol ga punna khusamna sinduna Escola Women College Nambol da ngasi pangthokre tharamadu da Escola Women's College ke principal Dr. W Robindro Singha Department of Manipuri gi SOD Enjoy Kumar Singha Research and Development Cell Escola Women's College ke director Dr. L Muhindro Maitai amadi Escola Women's College IQAC ki coordinator Kes Napoleon athaba mitunglet oina saru yaki Tharamadu da voter singda Indian Constitution apiriba voting right asi mapung phana pina bagidama wasak bagi tharam su pangthokhi Tharamadu ga marilena Electoral Literacy Club ki nodal officer CIS Komolini na phongdokhibada election ama pangthokpada voter amana free and fair oina saksu lonely thidana voting right ki wahanthok khangna masagi apama mioida masagi right ningthina ki tujung yaudana sinagadabani haibadi mahairoi singdasu mapung phana khanganana ba pandamda thoramasi pangthokpani haiki District Election Officer Thobal na Sinduna nothing like voting I vote for sure haiba team da 15 National Voters Day 2025 ki thoranga si Deputy Commissioner Thobal ki conference hall da pangthokre thoramadu da Additional District Magistrate ADM Thobal B Lokeshwar Sharma na nauna voter chalaba voter singda ECI ki epic card amadi ship material singsu yanthokiboloyana National Voters Day gi wasaksu punna lominaki Tharamadu da Thobal District Assembly Constituency singdagi khangal aba mathau ningthina pangthokpa booth level officer BLO singda appreciation certificate sing kusina duna puning thogotki ngasi gi Tharamadu district level officer sing academy institution sing gi principal head sing campus ambassador sing political party gi mu sing NYK gi volunteer sing amadi civil society group sing na sarup yakhi Ngasi District Election Officer Jiribam na Sinduna Jingdong Lekai da leiba DC office da nothing like voting I vote for sure haiba team da 15th National Day 2025 mapung phana pangthokre ngasi gi thoramasi da Jiribam gi Deputy Commissioner Krishna Kumar IAS na chief guest oiduna thoram pangthokhi thoramadu da ADC Jiribam thoksom Manoranjan Singha MCS Electoral Registration Officer ERO 40 Jiribam SC SDO gi Laisram Roshan Singha MCS amadi Eros SDC branch officer sing chu saruk yaki ahan boina voter da mingjan ba mioi tara mari da voter karamadi tisar police sing
Kudol Tamki, Loyana, Boot Level Officer Singi Maratagi Kwaidagi Matomasa Kangba BLO Humda, Award Certificate Su Kusinaki. January Tang Amadagi District Administration Sinuna Sarak Suraksa Ziban Raksa Habatim Masida, Pangtok Liba 36 National Road Chapter Month, 2025 Sigisaro Amo Oina, DC Office Headquarters Jiribam, the Wasak Lauduna. Thorang mapung phana pangthokhi ngasi ki thorang ki sigres ki waralda handak nauna voter list anuna ahan boina bot hadagadaba na ha singna makhoi gi vote ki right mapung phana pangthokuna jatiya sigi aphaba nagari ama oina ba hotna si haiki. Reliving the Hunger Project is Saramoina Lions Club International District 322D gi makhada laiba Lions Club of Kaksing Greater nangasi Kaksing Wairi Panjau Palum da laiba Oles Home Relief Camp da laiba singda Zaklen Zamina Kre Loyana Kaksing Mayai Lekai Yaikom Pareng da laiba Moirang Them Ningol Khetrimayum Ongbi Bimola Mapuroi bagi Ming Lai Khidraba Khetrimayum Manida Sewing Machine amasu Kudol Tamkre Zaklen Zamina ba madi sewing machine Kudol Tamagi Thoramadu da Lions Club of Kaksing Greater gi President Naurem Uttam Kumar Secretary Nomaitem Sunita Atai members sing su saruk yaki hairi. Manipur College Kaksingi Eco Club Internal Quality Assurance Cell IQSC Environmental Science Unit NCC amasung NSS Unit 1 and 2 na puna sinduna World Wetlands Day 2025 ka marilayana College Level Symposium amangasi College asigi multipurpose hall da pangthokre Tharamadu da Manipur College Kaksingi Principal Yangkhom Raju Singa Zoology Department ki Head Associate Professor Morangjem Durjoy Singa amasung Manipuri Department ki Head Assistant Professor Khetrimayum Nandabi Singa ahumna President members sing oiki World Wetlands Day 2025 ki UN theme oiriba Protecting Wetlands for Our Common Future haiba theme da pangthokhiba ngasigi symposium aduda mahairoi tarukna athoi hentanaki maduda BSc second semester gi mahairoi M Randip no first BSc third semester gi mahairoi SS Jennifer na second BSc fifth semester gi mahairoi Yangkhom Simrana third takre loinana M Randip po state level symposium da Manipur College Kaksingi mahusinduna saruk yanaba khangat kre hairi. Tungi punsida mai pakpa achangba yumbi amamam oiba ngamnaba mahiroi singna ninghanaba tawdana kana honagadabani haina Khangabo Assembly Constituency gi MLA Okram Surya Kumar na mahiroi singda appeal tawkhre ngasi Thobal District ki Laisang Them Kaitel laiba Laisang Them Imalai Rembi gi Sanglenda Integrated Teaching Institute ITI Laisang Them na sinna pangthokiba first district level combined competitive ki mana mathum yentokpagi taramda athoiba mitunglen oina saru yakiba MLA Surya Kumar na makha taraduna haikibada Stasda COVID-19 gi matamda madi hojik tholi beirang astamara moiduna mahiroi singa sahi kaya ningthina mahima sing tamba phangdana lakli asiguma matamasa tongan tongan institute look kaya na competition singba kaya pangthokpa sina mahiroi sana makhoi gi mahima sing tamba phangdana mangkiba matang kaya du khara makhaida oirabasu mengkhatpa ngamduna kanaba phangani haina thajaba lei Ngasigi Tharamadu Laisang Them Jilla Parishad ki member Muhammad Islamuddin Tharamapu ZEO John 3 Thobal Retired Deputy Inspector School Hagrujam Priyo Kumar Social Worker Laisang Them Santa Tayanjam Clinton MPSP amadi Lekaya Dugi Tongan Tongamba Sinpham Singdagi Potharaba Masaknaiba Halkayana Akhanaba Mitunglang Singona Sarugyaki Tharamadu Integrated Teaching Institute ITI na sinna pangthokiba past district level combined competitive ta tongan tongan class category da makok mathang takraba mahiroi singda certificate amasung selgi manasing ngasigi mitunglan singna yanthokki Irabot Foundation Manipur Kaksing District Branch ki ahanba Foundation Day gi thorangasi Kaksing District ki manungchana Hianglam Awang Lekai da laiba branch asigi secretary Ningombam Yaimagi yumda pangthokre Tharamadu da Irabot Foundation Manipur Kaksing District Branch ki president Elangbam Samendro Elias Boycha Irabot Foundation Manipur ki state president Yes Gopen Luang All Manipur United Peace Farmer Association ki president M Bimol Chan Hianglam Gram Panchayat ki ex president Elangbam Rajen Wobagai Gram Panchayat ki ex president Yumnam Hemcham Citizens Association for Rural Development Card Wobagai President Huidrong Kesojina President members
थौरम अदुदा इराबो फाउंडेशन मणिपुर कक्सिंग डिस्ट्रिक्ट ब्रांच के सेक्रेटरी जनरल निंगोंबम याइमना ब्रांच असना लौमी सिंगिदो पांगथोकिबा अमदी पांगथोलकदबा थबक थौरम कया मियामदा फोंगदोखी लौमी सिंगना मतमतंगी ओइना फौ मनामसिंग थाबदा इराबो फाउंडेशन मणिपुर कक्सिंग डिस्ट्रिक्ट ब्रांच असना पांगबे याबा मतेंग पांगनी लोइना मथंग चहीदगी थवाय यावना होनदुना पोथोक मरांग कायना पुथोकपा लौमी सिंग खंगलगा मना पीबा हौरगनी हाइकी Slopland Public School Slopland College amadi Arambai Tengol Unit 3 ahumna punna sinduna Impact of Culture and Symbiosis on Identity of Manipur haibasida state level creative painting competition amangasi khongjom select leiba Slopland Public School gi complex ta pangthokre class 3 dagi 4 class 5 dagi 8 class 9 dagi 12 amadi category open haina category mari thokna khaidokna pangthokiba painting competition aduga mari leyena Arambai Tengol Unit 3 की organization commander Soibam Kishan Amadi Slopland Public School की founder cum principal and Babulin na phongdorapda Mahiroi Singh asna yekliba layasi MU Amadi Imphal Art College की ओजा सिंह ना screening तौगनी result ना लालिबा था से कुंट्रा फावगी मनुंग दलाउथोकनी अमदी February थागी अनि Slopland Public School की foundation day नुमिता मना मथुम सिंह यंथोकनी Arambai Tengol Unit 3 na ahan boy na pangtholiba painting competition sida category open da miyoi kunmanga yauna punna miyoi chamri na saruk yabiduna competition sibu sauna mai pahan bibagi dama punama po apemba phongdorakhi Kunai asida tabda yamaunaba ki hangoi tukusaningai oiraba hek pokminaba masan nupi da phawba oktabali chachatpa ngamba lamchat naidabagi pankhai wang manlalaba moirang khunau maning lekai dagi hojina moirang ngang khalawaida asan ba yuma madalaiba Hemam Johnson alias Mani apokpa asbiren amaso apokpi Hemam ongbi Premabati lona thingkraba Koireng na lusingba UNL na sibagi serak pikibani haina lalholo asige secretary publicity and sahen na kuyek piduna thadorak pa cerol amana hairi cerol asna makha taribadi asigumba saram sachapa miyo amana Thobal district dagi maram sumdabi Priya Kobi nupi amaga khuna yadaba mongda nupa nupi aron mari leinei amadi hekpok minaba masan nupi ga yumban mari leina duna angang ama unare haibagi pawgili khunama phangbadagi Koireng na lusingba UNL MPA gi special task force amana thigatuna lakibani nupi kunai bu singnarak pasengbo lalholop asna makhata na serak pikigani hairi Sanabada politics asan mirai naibagi thong sathabiganu haina Kaksing district Wusu association Kaksing Turel Wangma ningthau parengi maikai dagi appeal torakli Kaksing district Wusu association president Thadorak Pacharal amana hai Manipur asi malemda sana khona bada saktak libani sanaroi sing mupuning thogat pibagi mahutta makoi punsi mangba yaba amadi puning chonthanaba thabak thong amata tawbiganu hauze Uttarakhand da pangthokadoriba kuntra nipan suba national games da Wusu event ki course amabo hana khalle hairam laga saruk yaba salam dai da lothorak pasi taraina lode masi yamna sauna loduna ba amani masi mahaki sinphambu hatok na ba hona bani haina lodaba ngamloi athuba matamda marilena basina kupna thigapiduna asumba sengba puthokpiyo amadi hana khalam laba mayang lambam sapanabu course oina adumak thabigadabani haina su serolas namakhatari Ngasi nungtil pung ani makai duwaida kwakta kuman chandong bazar area da yumamada sensilakiba saji makalama barking deer haina khangnariba saji amo amatek ta kaidana matam sana kanbang ngamhore hariba saji makalasi International Union for Conservation of Nature IUCN gi red list ta chalaba masing yam selaktraba jiba makalamani hariba saji asan sensilakle khangbaga mafam adugi khunjasana environment activist Anis Ahmad ta pau pirakpadagi khudakta forest head office ta pau piduna chief conservator of forest Sri L. Joy Kumar gi pautak matungina Range Forest Office Moirang staff sing na mafam aduda thuna yana yoksenduna tekta kaidana kanbang amkhibani Anis Ahmad na leptana miyamda lamlaki jiba panba singbu kanbigadabani haiba paujel aduna ngasidi kwakta miyam su lamlaki jiba sing nungsina kaningbagi wakhalon phaurakpasi yamna chakthok chaningai oi amadi ampia gi volunteer singna su matam chana mateng pangbibagi thagatpa phongdorakhi
Thobal district ke hairok tagi khulngakpa thokjom Dinesh amasung thokjom Lakshmikant ani butha si klumdoida Manipur police ke commando singna lalolo KCP PWG ni haiduna phajin kiba dubo yamna kana yaingdo phonok tuna ngasi hairok part 2 kaithel maningda mera paibi ima mayamna wakan mi phamkhre police na phajin kiba khulngakpa ani dubo athuba matamda condition Thadokadabani haina taksalakli hairo apunba mera paibina sidna panthokkiba wakan phamaduda khulngak pamyo ani bulambidagi phakraga maram chadaba maral kya sirakpabo khamthena yaningdaba phongdoknaki Nasiki wakan phamadu sarugya kibi hairok mera paibigi member khundongbam sanahalna haikibada hokiba January kulumdoida thokjom Dinesh samit thokjom Lakshmikant makhoi ani masage bathaba amagi damak satpada lambida Manipur police ki commando singna phajin khraga maral kaya ma sijilak pasi yabangam loi makhoi ani maheroi jarabaso hokiba lising ani kulumdoigi me ahum dagi soknariba lana sagi hairoki khungak ton leijabani makhoi ani da siriba maralasi hairoki miyamna yaningde haiki Handakta ikui kuidana salung phamdagi class 10 thagdaba mahero amasu commando na hatkiba dusu yaningde matungda sigumba kaya si leptana adumak chatharaklabadi mama oi bi khoi khangduna leiba ngamlak loi haiba waphamsu mahakna thamki ngasigi wakam phamaduda phajin khiba khungakpa condition yauduna thadokadabani khungakpa phaba yaroi khungakpa hatpada chenaba mathongna phaba Manipur police commando sing thabaktai kudakta lokthou Kanglai Park Pombada Aspa 1958 Lokto Matik Chadaba Siam Pham Thado Haibana Singba placard sing Sizina Bagaloena Saruk Yakiba Miam na pen the bagi kolau kaya so lauki All Manipur Lady Advocate Association Amlana Sinduna Impal West District Konthau Jamaka Lekai de River Relief Camp Tangasi Ayupung Mapan Tabada District Legal Authority Impal West Manipur Kusam Naraga Legal Awareness Program Amapang Thokre Ngasigi Thoramatuda Chief Judicial Magistrate Impal West Secretary DLSA Impal West Manipur Gi Thaupuribi Assam Tarun Kumari Debina Chief Guest Amlagi President Sangambam Kiran Malasanu Amadi Relief Camp Konthau Jamaka Lekai gi President Konthau Jang Kunjara Singhana Guest Honor Oina Sarugyaki Legal Awareness Aduda Advocate L Robeda Amadi B Supriya Devi Anina Resource Person Sing Oina Wangangki Community Health Center Wangoi Bu National Thakta CIC Singi Maraktagi Ahan Boina National Quality Assurance Standards NQAS Certified Oire Haina Minister of Health and Family Welfare Government of India Certified Oirak Pagidamakta Rogi Kalyan RKS Committee Samiti CIC Wangoina Sinduna Meeting Holda Felicitation Program Amangasi Pangthokre Hariba Taramadda Maibam Suranjoy SDO Wangoi K Dhaneswari Devi Vice President Impal K Bimoljan Singha ZEO Wangoi Dr. Susila Medical Officer CIC Wangoi Amadi Y Nimai Singha Professor Mayai Lambi College Su Sarukyaki School Games and Activity Development Foundation Indo-Nepal International Games 2025 ta gold medal lawrakraba Manipur gi sanaroi ngamba long jump ngasi Impal da thunglakre mahakna ngasi airport da thunglabada STX Fight Studio gi thomi sing amadi miyamna harau tayamna okre haiba games asi tha si 18 da Nepal gi pakhana da leiba Rangasal Stadium Sathakibani mahakna mahaki opponent Nepal gi Ajar Bhaijan bu maithiba piduna goal lawrakibani Kaisham Thong Longjam Directagi Longjam Hemji ki Machanupa Ngamba STX Fight Studio Course Deep Laisrang Miyang Makada Sanarakibani Mahakna KG Yankai Mangagi category da India ki Mahusindana Games asida saruk yarubani Manipur Photography Club ki Taramari Suba Foundation Day ngarang Sagolban Sayang Pukri Mapalda Singlemna Pangthokre Taramaduda Manipur Photography Club ki President RK Chandrajit Vice President Loyangamba Khundongbam Senior Executive Member Jinao Sarma Amadi Club Asige Advisor Soiriba Thobal District Assistant SP Law and Order Hizam Devendra Namaroiba Mitunglen Sing Oina Sarugyaki Taramaduga Merlena Manipur Photography Club ki President Rajkumar Chandrajit na hai Manipur Photography Club na hek sapong lakpadagi Photography ka marilina thabak thorang kaya pangthokna lakli Masigi manung chana Manipur lenga ki tongan ba department kaya khusam naraga thabak thorang kaya pangthokre Manipur da thengnari be irang asna maram oiraga club asigi thabak thoram sing matam khara lep rurabasu hauji makha taba thoram kaya
paikhatnaba honari chaliba sayasi February thagi ahoba saruktasu photo walk amadi competition singba kaya pangthoknaba sem sari haina su mahakna makhatana phongdokhi. Under equivalence of both haiba parak NCRT na paikhaliba khongthang asigi soromoina holistic progress card SPC for secondary stage and standardization of question paper templates haiba hiramda numi mangani chumna North AOC Hotel Imphal da government aided amadi private school gi oja singna saruk yaduna chatharakpa workshop NCRT ki miyang makhada Board of Secondary Education Manipur Bosem na sinduna pangthokiba workshop loisinbagi tharamaduda Boseng Secretary S Jitalan Sharma na hai mahiroi amagi progress asi ma khakta yengbagi mahutta maki mapung oiba character haithoi sing thoiba lam sing aduda mapung oina yengduna PIC asi semnaba pandam thamli masina angang amagi tunglam chatta chauba mateng oigani haibagi thajaba thamli amaromda class 10 gi exam asi magi state tongan format sing sathanari masi manaba mawongda amakhak oina thamnanaba gi pandam da su thamli lairing hairabasu mak namaram oiraga aphaba university da mingchanba phangdabagi khudong chadaba mahiroi singda mayoknari masi thoktanaba exam asi manaba platform amada thamnanaba honarakpagi thorang amani phongdokhi Tharamaduda Boseng Chairman Akham Joy Kumar, Manipur College Retired Associate Professor Dr. E. Boyama, Education S. Ki former Joint Director S.S. Bimol Chanamadi, Imphal College Retired Professor L. Chamojit na workshop loisanbagi mithung lensing oina saruk yakibagloyana Parak NCRT New Delhi gi mihut anina resource person oina su saruk yakhi. All Manipur Nupi Manbi Association Amana Empowering Transability ITA Amadi Solidarity and Action Against the SIB Infection India Sathina Manipur Judicial Academy MJ ga punna khusanaduna towards inclusive legal services for LGBTIQ plus communities haiba hiramda nomagi oiba sensitization amadi orientation program Manipur High Court ki auditorium da pangthokre Judicial Officer sing saruk yaduna pangthokiba tharamaduda MJA gi Director Case Nobin Joint Director Maiba Manoj Kumar Manipur High Court ki Registrar General Ozes Mutum amadi Chathi ki Vice President Dr. L. Ramkrishna Namaru oiba mithunglen sing oina saruk yakhi Tharamaduga Marlena Sathi ki Assistant Director Randoni Larik Ingbomna hai Manipur da lariba transgender amadi gender non-conforming person singi mathau taba legal aid support sing khara da phanglabasu hojik phawbagi oinadi mapung phana phangba ngamdri maramasna hariba miyoi sing asigi phangpam thokpa hak amasung law gi mateng mapung phana phanghanbada khara da oirabasu kanaba pinabagi wakhalonda ngasigi tharamasi pangthokpani Manipur gi district level da lariba judicial officer singna so transgender amadi gender non-conforming Pasan singi law amadi hakki matangda mamutana khangba haiba si yamna tangai phadaba ama oiri Sathi hariba NGO asi Chennai da headquarter oiba national level gi organization amani maruina transgender amadi gender non-conforming person singi health legal education amadi social protection gi lamda organization thabak tharong kya leptuna paikhatli amana amadi itaga punna kusamduna hokiba sai tarama thoiromasida Sathina technical support piduna tonga mathabak tharong kaya paikhatuna lakli phongdokhi Swasta Action Plan 2024-25 Committee na sinduna RIMS ki Jubilee Hall da Class 6 tagi 10 phawagi manung da laiba mahiroi singa saruk yaduna chatharakiba 3-day Swasta Students Campaign asi loisinkre Camp loisinbagi tharamadu da RIMS ki Director Professor G. Sunil Kumar Sharma Medical Superintendent Professor N. Sanjeev amadi RIMS ki Nodal Officer oibatanatana Organizing Committee ki Chairman Professor Y. Govindaraj na tharongi maroiba thoiba mitungla oina saruk yakhi Tharamaduga Mailena Kamadu pangthokiba tongan competition singda makok mathang takraba mahiroi singda mana matum yenthoki Tharamadugi Chief Guest World Piraduna RIMS ki Director Professor G. Sunil Kumar Sharma na hai aikoina karigidama numi humni chupna Swasta Students Campaign asi pangthoklibano hairagadi hospital sing luna na thamnabagidama campaign asi pangthokpani campaign sa lamdama sigi miyamna hospital singda anaba layeng mulakpa matamda karamna luna na thamgani haibasi mayek sengna khanghanba mathau tarakpa amadi Kemasa saruk yakiba mahiroi singnaso hayeng yumda hankiba matamda plastic free kamaina ohengani amadi yumgi akoibada sinaba loiraba plastic ki polam sing matau karamna thamgadage haibadu kemasdagi hauduna khanglabanina madu ningthina thabak ton thokpa pami loinana kemasda tamkiba ekhoigi akoibagi saktam karamna kangani haibadu marup mapang singdasu sandoknaba honasi haiki
Tapasya, a Center for Performing Arts Singjamay Vision Kids School Kwakaitel Morang Purel de Laiba, School Siga Kusam Naduna Numi Humni Sugna Pangtokadaba, Chatra Satri Singda, Jagoi Sai Tambiba, Git Training Program, Hodo Kray. Training as Tapasya Director M. Sobamani Singagi Miang Makada, Tapasya Senior Artist Sing Takpi Tambigani, Vision Kids School Kwakaitel Morang Purel de Laiba, School Sigi, Sudan Kudimana Sarugyari Amadi, Tung the Horakliba, Mahiro Singbo Arts and Culture Yoibakaya, Kango Hayong bagi tanja ama pinaba training program asi pangthokpani haina Tapasya gi media coordinator Yangkhom Sundar Singha na phongdorakle Lamdam asi tangdulaita daba phiba amada sahi ani phajilakadaro phauba warasha ama government of India na mapung phana purakna ba honabagi mami ama phauba tadaba sa takpadi lamdam asigi miyangi marakta social fencing ama khaduna lamdam asigi miyangi tunglam chat manghanaba honabani haina loroidabagi maram leite haina Manipur Maitai Panga Welfare Organization na phongdorakle hiram asiga mailena ngasi hatta da laiba MMWO gi loisangda pangthokiba paugi mi phamada MMWO gi president MA Sabana High India government alamdam asigi miyamasi masagi asengba citizen amani khanduna tabak paikhalabadi sahi ani phajilakadoriba watho asina hana loisalamgani India lengana hauji chathariba mawang asidi leiminariba kanglup maselgi marakta social fencing ama khana ba honarakliba sina mapung phana mai pakrabadi ekhoi masel punna administration amagi makhada leiba yararoi tongan ba ama oina leinaro haina lamdam asigi apunbagi sakdam thugaina ba sapchana thanglakpa khongthangni haina lodaba ngamloi maramasta Manipurgi miyamna government of India na lamdamasta oiriba phiba masigi waroishan ama purakna ba tarai na honarakani haibagi thajaba thambagi kanaba leitre tampak lamdangi miyamna vote piduna miyangi mihut oiriba MLA ni phuna chapmanaba ware ama lauraga waroishan ama purakna ba hona phamthoi chinda Manipurgi territorial integrity ngakani haina pangangang bana yaroi MLA ni phuma political will amagloena rajniti khena punamak thadoklaga khong thangbiyu Karigumba Jammu and Kashmir gi mawangda Manipur asi central government thugailaklabadi MLA ni phumangna madugi tekchak adu sungsoi shodina purakani haiba sisu kaudaba phai phongdokhi lawdaba taragadi mamangda Jammu and Kashmir thokkiba isu habidi makoida masen ani ahum thok thugai kibada maina Manipur si karigumba thugailaklabadi central government na tampatagi kare MLA ni phu asina Maduki teksak pun madu gudawani hadisi nasi kari ba MLA minister singasila kau gidaw kai hai bo hamasi thamjagi Culture and Function and Production Grand Minister of Culture ki Shanthang Makhada SN Repertory Theatre ki Chahi ki production ipom amadagi ithak utkre drama premiere show ki tharam Jawaharlal Nehru Manipur Dance Academy ki director P Bilas critic writer Rasmani Ayakpa amadi theatre critic Lamabam Gojendra na present members sing oina sarvyaki tharamadu da guest oina sarvyaki bajian Manipur Dance Academy ki director Pukrambam Bilas na hai Muslim Isilinaw sing marakta ki theatre director amoina thoraktuna Manipur ki art and culture da contribution pirak pahabasi yamna sakthok chaningai ni lamdam asigi oina art and culture asidi yamna sakhatlagasu art and culture toriba artist singdi awabane hena namli jagoi isa yang tonga ba art form singda lenga ki maikai degi kanaba khara to oirabasu phangli adubu theater gi lamda leijari ba artist singdi kanaba phangbagi chang yamna watli ngasi Muslim Isilinaw maraktagi artist oirambada ta director amadi producer phawba oiraktuna miyam punba asina ekhoi maselgi marakta yalongai dagi leirakpa mari adu hena sesina handuna tauri tonga ba art form singda doctorate phangba research toba amadi fellowship kaya phangnarabasu theater drama hariba lam study chang yamna nemli atop sing art and culture gi lamda yana sakhatpo oidrabasu paisa paiba leibak sing oibadina artist sing nungaina adumak leiri Amaromda theater group asigi director na play asigi samlappa wari likhibagaloyana Manipur theater toriba artist sing asi atopa art and culture gi form singum amadi sports kumna lenga na khudong chaba pidabana lam asida khongdaba artist singi masing hantharakpani hiramas talenga na meyang sangbiraga theater hairiba art form asi yokhanaba akhanana khongthang paikhatbiyo haiki play asi saknai rabai ba niladhaja khomana ibani play asi hokiba kumjali sing champong phumanga gi matamda radio drama oina puthokraba matung pangal phuruptagi theater director Juma Khana nauna direction pilna puthokpani
Imphal East District ki Mongjam Maiba Khulamadi Koirengai Manungdagi Mithoi Mihelaba Mahiroi Singbo Asamba Kudol Piduna Puning Thogapagi Thora ama pangthokre Thoramadu Mongjam da leiba Purbanjai Hills na sinna pangthokibani Purbanjai Hills na sinna handakta Mongjam da pangthokiba class 1 dagi 5 phawbagi Mahiroi Singoi ba layak pa amadi Sereng Thibe competition da mako mathang taraklaba Mahiroi Sing prize yenthokpa yauna pangthokpa Thoramadu da khulahum mastagi tongan tongan school sing da tamba topper oiba Mahiroi Sing Dr. Tamliba amadi Civil Services exam thana ba thorang toriba Mahiroi Sing da lupki maikai dagi angamba sel gi mateng sing su pangki Thoramadu da lup asigi President Abdul Halim Secretary and Amu yauna mama pa kaya na sarugya Thoramadu ga Malayana Amuna Pongdokibada Mongjam Maiba Kulamadi Koireng Maikai dagi Aphaba Matik Chaba Mahiroi Sing Puthona ba lup asna paikhat kiba thabak asi makhata na su pangthokigani haiki Painkiller tablet yolambagi damak Manipurdagi nupi ama Chennai da police na phare police na haikibada nupi adudagi tablet lising ni chama iPhone ama amasung seloina lupa lising ama chatruk yakisu phangki maralai rabi nupi adu Churachampur district ki Singhatagi Bungli Singh alias Rebecca chahi kuntra kowi kukini mahana yolamliba adu tapentadol hydrochloride tablet ni nupi adugi maramda pawma phangmadagi Chennai gi Tirabani Mayor Police Station dagi special team amana Tirabani Mayor bus stand da check tobada mahak phakibani Bunglia Singh na tablet adu online da senduna courier ki khutang dagi phangbani tablet adu Chennai gi mphang kya da yoli haiki mahak local court amada puthokla matungda makha taba investigation gi dama custody da puthakre hairi Sanabagi Pauda Sunday FC Manipur Sina Lamlong Thongkong da leiba artificial tap football ground da chathariba Port Master Dr. M. Manauton Singha and Chandrasakhi Devi Memorial Football Championship 2024 ngasi sanakiba final match da VSAI amadi flag anina akan balamba tawna kibaduda apiba matang manungda team ani Magna Golamata Chanabangam Dana draw Sakibagaloyana penalty shoot out the flag na BSAI bu goal Maria Mada Maitiba Piduna flag team na Port Master Dr. M. Manauton Singha and Chandrasakhi Devi Memorial Football Championship 2024 gi Mapu Oibangam Kre Nasigi football final match aduda Wangkai SG MLA Thangjam Arun Kumar Khitrigao SG MLA Lorembam Rameswar Maitai RPI Athawalegi National Secretary Maheswar Thongnaujam Amphagi Secretary L Jyoti Moiroy amadi Donor Moirangthem Jayanta Kumar na thaw mitunglan singoya saruk yakhi Thoramaduga Mailena Wangkai SG MLA Arun Kumar na phongdokibada miyoi ba magi punsida hakchang phana leiba haibasna khwaidagi maru oi ngasi sanabasida ahloiraba singna uliba discipline asi makha thaba singda thongna kaya pibani India gi oinasu football tournament achaw chawba kaya select libani yamna sautho saningai oiribadi India gi football team khudimakta Manipur macha yaudaba leite masna takpadi aikhogi Manipur da leiriba sanaroi singasi asuki matik talent lei hayata I makhoi bu puning thoga piba tournament kaya sinduna promote tobirabadi masana si hena sakhotpada mateng pangani haiki Mata Pantoibi Association MPA Thongnaujam Sinduna Thongnaujam Playground Thariba Second Ima Pantoibi Trophy 2025 ki ngasi sanake match ani gi ahanba ground da Langland FC Lamjauna TDC Test Purbo penalty kauna bada panjal manga ahum da thoikre ngasi ani suba ground gi match na MTFC Malomna MPA B bu Thongna Panjal ahum sino da thoiki MTFC Malongi Panjal ahum adu jersey number 10 Prem Chana match obagi mina ama mina kuni pa ma di kuntra tarukta match ahum chaduna hat-trick phangki Haujarabada maro paamaka na pijari India ki humdra tarulak suba Republic Day thoram hayeng Indonesia ki President Prabowo Subianto na chief guest oiduna pangthok lagani Tongan mafam kayadagi phagalakpa drug kg 413 gram mari Chief Minister N. Biren na mai thaduna manghankhre Nothing like voting I vote for sure haiba thimda taramanga suba National Voters Day thorom pangthokre Loidana Churachampur district ki Singhatagi nupi ama painkiller tablet yolambagi Chennai police na phare Ngasigi di PAODAM pijaba matang solution jare miyeng tabiri pasingba amuka na khurumjari